Minister Letpao Haokip na pairiba portfolio sindokpiyo amadi Imphal ki akoibada leiriba mafam kayada sell demand tauriba si khotak lepiyo haina Forum for Restoration of Peace ki convener asang kasarna fongdorakli. Ngasi news sekon laiba tribal market Indigenous Peoples Forum Manipur Naga Youth Organization Amagi Maira Euro Manipur Rongmai Naga Council Manipur Rongmai Naga Law Farm Imphal area United Mighty Pangal Committee Manipur Tribal Market Management Committee amadi Helpline Team Imphal Hariba Lup Mapanna Sinduna Tribal Market Management Committee gi campus ta consultative meeting amapang thokre meeting aduda maruoina tribal market na thengdariba khudong sadaba madi Imphal area kharada satharliba sel gi demand asi puthoktuna khanaki meeting aduda saru yakiba asang kasarna makha taraduna hauzik Manipur gi oiriba phiba masina maram oiraga tribal minister Letpao Haokip Chahi ama Imphal da station tawduna leitre Minister Letpao Haokip na Tribal and Health Development ki Minister Oiba Natana Soil and Conservation amasung Horticulture ki Minister Oina Laiba Maramna Tribal Market asi soccer pangamdana leire Hariba Department singi makhada lariba miyamsu awaba ama oire Department su handicap oiduna paralyzed oiduna leire mamangdasu Manipur Naga Youth Organization asu Minister Letpao Haokip sindoknaba lengakta haijakiba leire ngasi su Indigenous Peoples Forum na Chief Minister da Minister Letpao Haokip sindoknaba aiba serul pisin kre haina fongdoki mangna makha taradun lamdamase gi miyam na awaba kaya mayok naringe serakta Imphal area gi mafam kharda dukan famduna lalolitik tawdun leiriba miyam da selg demand tawduna aki akang pibagi complaint kaya lakle Organization kaya na maram saisa di khangdana selg demand tawriba amadi harassment piribasi ngasidagi lepiu maram sarabadi ningthina khanaba yai lamdamasida leiriba aikhoi kangluk khodimakta masagi kangluk khodimakta masina maram oiraga akaiba lakpa yai haina su fongdoki Minister Letpao Haokip ase Chahi ama hena Imphal sida station tawdabagi maramna tribal mayam singi awaba mo oire aduga sigi market asida fajana temka chakai kai harasu madung namdaba mayam leibanena akoi Indigenous People Forum na minister se sindikro haibagi chief minister da memorial da mama pikre sigi receipt number loini yauri pasi athuba da tribal minister se aduga horticulture minister se replace tobikro haiban Imphal gi area kharada business tawba tukan phamba hotel tawba topa makhal mathengi business toriba macha masu khrada paisa demand tawraga trade khara tawba halairaga mut tawba ngalairaga donation mayam sigi awaba puba ngamdaba aikhoida complaint mayam si lakshan bagi tama aikhoi ngasi meeting sida koi puthораga naina minare maramaduna aikhoi Manipur da laiminariba aikhoi punamak se peaceful coexistence oina laimininga aikhoi honnase demand tawsalaga harassment piba punamak se ngasidigi lepiyo haibase aikhoi mayamna masi appeal tawjari